ngasi Singjamei tu kawasan lekai Apunbana ima maya paibi loop sing kalap sing punjalaga aikoi punamangna miyogi thawai kanmagi akhoi sen highway 1 haina khangnari lambi asi akoina miyogi thawai kannabagi damta tawkiba ballatu mai pakpagi lambi tuni yana video namjari basi yanakibagi matungina department ki chibinar executive SOE mari lena basinga khoi ban tawi ka ku yanakhibi matungina khudakta action lokhapirakna akhoi lambi asi sema hogere ngasi asi yamna akhoi yam chauna mai pakpa Singjamei gi saita akoina tawjaba balda mayang amanadaba model yamna sangkhonba hingsa gi thabok yaudaba punamaki waro naba leitana honaba aduma bal namani mayam punamak phonamendra mai pakre haibagi awdamdu tamjari mayam makha tabadasu thabok tharom khudimangda akhoi tanaraga akhoi masen amata oina khongpham amal lepminarkanda lebaki yai thanaba tawmina sega wapami thamjari phongdokchari thank you